ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡꯁꯦꯀꯣ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 8:30ꯒꯤ ꯑꯗꯥꯏꯗꯨꯒꯅꯦꯀꯣ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕꯀꯣ ꯄꯨꯡ 8:30ꯁꯨ ꯇꯥꯔꯦ ꯑꯗꯣ ꯐꯣꯟꯁꯦ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟꯁꯦ ꯇꯧꯔꯛꯄꯅꯦ ꯑꯩꯒꯁꯨ ꯋꯥ ꯉꯥꯡꯅꯕ ꯃꯤ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗ ꯐꯣꯟꯗꯣ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯒ ꯃꯥꯅ ꯀꯦꯛꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯛꯁꯦ ꯄꯥꯁꯣꯔꯒ꯭ꯔꯥꯝ ꯀꯦꯛ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯔꯛꯑꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯅꯤ ꯃꯥ ꯁꯔꯄ꯭राꯏꯖ ꯄꯤꯗꯣꯏꯅꯤ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟꯁꯨ ꯄꯥꯎ ꯐꯥꯎꯅꯅꯣ ꯅꯨꯄꯤ ꯈꯪꯍꯟꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯗ꯭ꯔꯗꯀꯣ ꯑꯗꯣ ꯑꯩꯁꯨ ꯀꯦꯛꯇꯣ ꯁꯥꯒꯗꯕꯗꯣ ꯂꯩꯇꯕꯅꯤꯅ ꯊꯕꯛꯇꯣ ꯃꯥꯅꯦ ꯊꯕꯛ ꯃꯌꯥꯝ ꯁꯨꯒꯗꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗ ꯄꯔꯞ ꯂꯣꯏꯁꯜꯂꯦ ꯑꯩꯁꯨ ꯊꯕꯛꯀꯁꯦ ꯁꯨꯗꯣꯛꯑꯒ ꯏꯔꯨꯖ ꯃꯥꯏꯖꯊꯣꯛꯑꯒ ꯅꯥꯀꯟꯗ ꯀꯦꯛꯁꯨ ꯕꯦꯀꯤꯡ ꯇꯧꯔꯝꯃꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯔꯤꯝꯒꯁꯦ ꯑꯛꯇ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯅ ꯐ꯭ꯔꯤꯖꯇꯒꯤ ꯄꯨꯊꯣꯛꯑꯒ ꯀ꯭ꯔꯤꯝꯒꯁꯦ ꯏꯪꯕ ꯍꯥꯡꯗꯣꯛꯍꯜꯂ ꯈꯣꯠꯇꯣꯛꯑ ꯊꯅꯝꯃꯕꯅꯦꯕꯀꯣ ꯏꯔꯨ ꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯁꯤꯒ ꯀ꯭ꯔꯤꯝꯁꯦ 200 ꯒ꯭ꯔꯥꯝ ꯀ꯭ꯔꯤꯝ ꯈꯔ ꯍꯦꯜꯂꯤ 200 ꯒ꯭ꯔꯥꯝꯗꯩ ꯈꯔ ꯍꯦꯟꯅ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯕꯤꯇꯔꯁꯦ ꯌꯨꯁ ꯇꯧꯔꯒ ꯑꯩꯅ ꯀ꯭ꯔꯤꯝꯒꯁꯦ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯔꯤꯅꯦꯕꯀꯣ ꯖꯥꯡꯅ ꯁꯥꯅꯕꯒꯤꯅꯦꯕꯀꯣ ꯖꯥꯡꯅ ꯁꯥꯗꯣꯏꯅꯦꯕ ꯀꯦꯛꯁꯦ ꯄꯨꯡ 10:30ꯗꯨꯒ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯀ꯭ꯔꯤꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯒ꯭ꯂꯥꯁꯀꯤ ꯃꯇꯦꯡꯁꯦ ꯂꯧꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯆꯜꯂꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯄꯥꯏꯄꯤꯡ ꯕꯦꯒꯁꯦ ꯁꯤꯖꯤꯟꯅꯖꯔꯁꯨꯅꯦꯀꯣ ꯀꯦꯛꯇꯣ ꯁꯥꯕ ꯃꯇꯝꯗ ꯈꯔ ꯖꯥꯡꯅ ꯐꯥꯏꯅꯦꯜ ꯑꯥꯏꯁꯤꯡꯗ ꯇꯧꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯞꯆꯜꯂꯒ ꯀ꯭ꯔꯤꯝꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯣꯀ꯭ꯂꯦꯠꯀꯤ ꯐ꯭ꯂꯦꯚꯔꯗ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯆꯣꯀ꯭ꯂꯦꯠ ꯐ꯭ꯂꯦꯚꯔꯗ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅ ꯆꯣꯀ꯭ꯂꯦꯠ ꯐ꯭ꯂꯦꯚꯔꯗ ꯁꯥꯔꯅꯤ ꯃꯥꯁꯨ ꯆꯝꯅ ꯑꯇꯥꯡꯕ ꯑꯍꯦꯟꯕ ꯌꯥꯝ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨ ꯆꯝꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯦꯛꯇꯣ ꯑꯣꯏꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯁ꯭ꯄꯣꯟꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦꯝꯃꯒ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯦꯀꯣ ꯉꯥꯏꯍꯥꯛ ꯏꯪꯍꯟꯕ ꯂꯣꯏꯔꯒ ꯃꯊꯛꯀꯤ ꯂꯦꯌꯔꯁꯦ ꯑꯄꯥꯕ ꯂꯦꯌꯔꯁꯦ ꯀꯅꯥꯒꯨꯝꯕꯅ ꯀꯛꯊꯠꯄꯁꯨ ꯌꯥꯎꯏꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯛꯊꯠꯇꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯁꯤꯁꯨ ꯂꯣꯏꯅ ꯀꯛꯊꯠꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯆꯥꯀꯨꯁꯤꯒꯤ ꯃꯇꯦꯡꯅꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯥꯏꯁꯤꯡ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯑꯍꯥꯎꯕ ꯀꯦꯛꯅꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯁꯥꯁꯨ ꯁꯥꯅꯤꯡꯉꯤ ꯀꯦꯛꯁꯦ ꯑꯗꯨꯒ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯨꯀꯠꯄ ꯑꯃꯁꯨ ꯑꯣꯏꯌꯦꯕꯀꯣ ꯃꯇꯝꯗꯣ ꯌꯥꯝ ꯇꯦꯟꯃꯟꯈ꯭ꯔꯕꯀꯣ ꯄꯨꯡ 10:30ꯒꯤꯗꯨꯒ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯄꯨꯡ 10:30ꯗꯣ ꯅꯪꯅꯕꯒꯤ ꯍꯥꯏꯅ ꯑꯩꯁꯨ ꯖꯥꯡꯅ ꯇꯧꯔꯒ ꯀꯦꯛꯁꯦ ꯁꯥꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯀꯩꯅꯣꯗꯤ ꯌꯥꯝꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯈꯨꯠ ꯌꯥꯝꯅ ꯆꯪꯕꯗꯣ ꯑꯣꯏꯍꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯊꯛꯇ ꯒꯅꯥꯁ ꯉꯥꯛꯇꯅ ꯁꯦꯝꯃꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅꯨꯅ ꯍꯥꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯀ꯭ꯔꯤꯝꯅ ꯊꯕꯛꯁꯦ ꯁꯨꯔꯦꯕ ꯑꯁꯨꯃꯥꯏꯅ ꯀꯦꯛꯁꯦ ꯁꯨꯃꯥꯏꯅ ꯂꯦꯌꯔ 3 ꯊꯣꯛꯅ ꯀꯛꯑꯒ ꯍꯧꯖꯤꯛ ꯑꯩꯁꯤꯒ ꯕꯣꯔꯗꯁꯦ ꯐꯝꯍꯜꯂꯦ ꯕꯣꯔꯗꯁꯦ ꯐꯝꯍꯜꯂꯒ ꯀꯣ ꯑꯍꯥꯟꯕꯗꯀꯣ ꯕꯣꯔꯗꯁꯤꯒ ꯀꯦꯛꯁꯦ ꯐꯝꯍꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯀ꯭ꯔꯤꯝ ꯈꯔ ꯍꯥꯟꯅ ꯇꯩꯔꯒꯦ ꯀꯦꯛꯀꯤ ꯁ꯭ꯄꯣꯟꯁ ꯁꯥꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯀꯣ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯁꯥꯕ ꯌꯥꯏ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯥꯏꯁꯤꯡ ꯇꯧꯕꯁꯦ ꯑꯁꯤꯒꯅꯤꯀꯣ ꯑꯥꯏꯁꯤꯡ ꯇꯧꯕꯁꯦ ꯐꯖꯗ꯭ꯔꯒꯗꯤ ꯈꯨꯠꯁꯦ ꯅꯥꯟꯗ꯭ꯔꯒꯗꯤ ꯀꯦꯛꯁꯦ ꯐꯖꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯦ ꯈꯔ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯦ ꯍꯥꯟꯅ ꯈꯔ ꯇꯩꯁꯜꯂꯒ ꯀꯦꯛꯁꯦ ꯐꯝꯍꯜꯂꯦꯀꯣ ꯁ꯭ꯄꯣꯟꯁ ꯑꯍꯥꯟꯕꯒꯤ ꯁ꯭ꯄꯣꯟꯁ ꯑꯃ ꯐꯝꯍꯜꯂꯒ ꯃꯊꯛꯁꯤꯒꯀꯣ ꯑꯩ ꯁꯨꯝ ꯁꯨꯒꯔ ꯁꯤꯔꯥꯝꯅꯅꯦ ꯀꯦꯛꯁꯦ ꯁꯣꯛ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯆꯣꯠꯍꯜꯂꯦ ꯀꯦꯛꯁꯦ ꯐꯖꯅ ꯆꯣꯠꯍꯟꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯏꯄꯤꯡ ꯕꯦꯒꯇ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯖꯥꯡ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯟꯗꯣꯛꯄꯁꯦ ꯖꯥꯡꯅ ꯁꯟꯗꯣꯛꯑꯦꯅꯀꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯣꯏꯅ ꯍꯦꯟꯅ ꯍꯥꯎꯅ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯁꯨꯝ ꯁ꯭ꯄꯣꯟꯁꯁꯦ ꯆꯣꯀ꯭ꯂꯦꯠꯀꯤ ꯁ꯭ꯄꯣꯟꯁꯁꯦ ꯁꯤꯁꯦ ꯁꯨꯝ ꯐꯝꯍꯟꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯒ ꯑꯃꯨꯛꯀ ꯒꯅꯥꯁ ꯑꯃꯨꯛ ꯑꯩ ꯅꯥꯀꯟꯗ ꯑꯖꯥꯡꯕ ꯃꯇꯝꯗ ꯒꯅꯥꯁꯁꯦ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯄꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁ ꯈꯔ ꯑꯃꯁꯨ ꯁꯦꯝꯃꯦꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁꯁꯤꯃꯨꯛ ꯑꯩꯅ ꯁꯤꯒ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯁꯤꯁꯨ ꯑꯩꯅ ꯄꯥꯏꯄꯤꯡ ꯕꯦꯒꯇ ꯍꯥꯞꯆꯜꯂꯒ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯆꯣꯀ꯭ꯂꯦꯠꯁꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁꯁꯤꯃꯨꯛ ꯂꯦꯌꯔ ꯑꯃ ꯑꯄꯥꯕ ꯂꯦꯌꯔ ꯑꯃ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯁꯤꯁꯨ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅ ꯁꯟꯗꯣꯛꯑꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯣꯀ꯭ꯂꯦꯠꯀꯤ ꯐꯤꯂꯤꯡ ꯑꯃꯃꯨꯛ ꯑꯣꯏꯅꯦꯕꯀꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛ ꯍꯥꯏꯔꯛꯄꯅꯤꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯐꯤꯂꯤꯡꯁꯦ ꯌꯦꯡꯉꯨꯁꯨ ꯑꯩꯅ ꯁꯤꯒ ꯍꯥꯞꯄꯤꯁꯦ ꯋꯥꯏꯠ ꯆꯣꯀꯣ ꯆꯤꯞꯁꯀ ꯑꯗꯩꯗꯤ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯆꯣꯀꯣ ꯆꯤꯞꯁꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯄꯦ ꯆꯣꯀꯣ ꯆꯤꯞꯁꯦ ꯍꯥꯞꯇ꯭ꯔꯒ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯌꯨꯝꯗ ꯀꯣꯝꯄꯥꯎꯟ ꯆꯣꯀ꯭ꯂꯦꯠꯇꯣ ꯑꯗꯨꯗꯨꯅꯁꯨ ꯑꯗꯨꯝ ꯆꯥꯀꯨꯅ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯆꯣꯀꯣ ꯆꯤꯞꯁꯤꯡꯁꯤꯁꯨ ꯍꯥꯞꯆꯜꯂꯦ
asina horen chaba matam dane ko choco chips na jada krak krak lang phangna boda dam hawe bako maho lai ya bako aduga mathakta am kamo layer ma khakam moina smaina hapchalaga same adugi method tai na ahan bagi sugar syrup hapada adu maina sugar syrup na apply tawre du mathakta am kamo cream na mo apply tawrani adu choco chips mu season na rani bako asmaina tawna ma aina sigi semjaba cake ki video se me nungai ragadi nungai ba idi ko me am kana ba oi ragadi ko please like share subscribe taraga support to video mo isu tum tawjarake ko me choco chips ko jamna likna hapado na te ba ko aina happy se jamna mane jam jam hapsali ne ba ko aduga se se ko mu asigi mathak tamu shop tawrani sugar syrup na re cream je tawra kram ko tawrani asmaita na ngasigi kram ko che tawre ko haidi ngasigi cake sigi kram ko che tawre kram ko che tawba loiraga amko finalizing amu tawdine ko haidi kram ko che tawda bajate natraga di cake ki magi ko gi cake kuppa to belaitrane adudo ko gi nappe ba ko adudo final cake ki mathakta nappaga di fajarwe na se hana sumaina tawine ba ko patakna tawna sumaina cream jina hana kram coating che tawrini aduga mapanda hendokpa huin aina cream topa madam tection da dusu teithwe asisi loire ko kram ko che loire ga ko finalizing ne na mathak siga ko cream se amuka hanna teishalini मैम सुको सुमाइना केक ती होवा हैरगा को सुमाइना आइसिंग तो बसे हैतबा लेरगा दिंग सिगी वीडियो से जेंगागा सोइदना हैगनी को अदुदुना मैम सु ट्राई टोक्यो अदुगा सुमाइना तो फाइनल आइसिंग ने ना आइना को मुके मथक क्रीम से साइड साइड ना जामना हाफ रे मथक सिगा जामना हाफ रे को अदुना साइड तगी लौथोक पा हेन ब क्रीम जिंग सिना मथक सिगा मोइना सुमाइना पेरेट नाइफ सिना नांजलगा क्रीम सिगी मागे आइसिंग से फाइनल आइसिंग से तौबनी माइतोना क्रीम से फाइनलाइजिंग से लोरे मैं अदुगा साइड ने क्रीम अखोइना तैनबा मतमदा खरा तैबदा अदु फजना नांदोकुबे मथौ तायबको अदुना आइना अदुसु नांदोए अदु मतुंगदा आइना असिगी चॉकलेट की सिरप खरा सेमबदा अदुना असिना सिरप सिना आइना मथक सिगा हाइजलगा को चॉकलेट की डेकोरेशन से म तौबनेबको मथक सिगा सु गनास खरा सिजिनरगा सुमाइना तौरगा आइना संदोक चले संदोए को पेले नाइफ सिनम तौरगा अदुना आइनु को गना से अमरोक्तंग हापी नतेबको अनिरा हुमलक थोंना हापी नेबको मते मथक सिगा सु चॉकलेट की सरुक से जामना बाना तौबदो दो नतेबको अदुगा सुमाइना तौरगा मपान मपान जिसु आइना गतंग कैनो से नोजल सिजिनरगा लैखरा ठोकचलेको अदा मथक समाना जामना डिजाइन सु तौकनो आइना हायबको अदो मैना पामिसे चॉकलेट की फ्लेवर सिनेबा पामिसे अदो ओरगा सु आइना केक सिगी लुक से जेंबदा जामना नुंगायरोय हायतनाने लै मचा मचा हायना नोजल से सिजिनरगा सुमाइना डेकोरेशन मचा मता ओरे अदुगा स्प्रिंकल के खोगी चॉकलेट की बोल मचा मचा से असी सुम खरा चाइसले अदुगा बर्थडे की हैप्पी बर्थडे हाइना टेक मचा अमा सु नपसले सुमाइन तो ना फाइनली की केक सिंग असि सुमाइन तो सारागा पीखरे मैम फजे फजेदे हाइबिरो अदुगा मैम की चैनल सि प्लीज लाइक शेयर सब्सक्राइब तोगा सपोर्ट तोबिरो आई चैनल से कुकिंग की शो ओरे बेकिंग की शो ओरे मैम अदा आई चैनल से नुंगायरगा प्लीज लाइक शेयर सब्सक्राइब तोगा कौबिरो अदा आई वेट छि जो माना 500 हाइबिरो आई 700 ग्राम ओइग्रेबा को मैम असिनि मैम सुमाइना तोरा पैकिंग तोरागा पीग्रे मैम रामसु हावे ना हाइरे माना मेसेज सु थारे राम हराव जग्रे मैम बाय मैम असिगिदि मथंग दंग उनरसि